फार्म द मयामबु नोक्चरी ngasi लाइफ सिदी अखोय केसुनत किनिको आइसा ngasi लाइफ सिदी अखोय केसुनत किनि केसुनत से अखोय मणिपुर की मफम डिस्ट्रिक्ट सिंग दा ख्वाइदगी कनो तौना खुथेकपदि याबा हाइतारेको खुथेकपदि याबा मफम केसुनत पानबा हौवा हमसिंग से हमसिंग मनुंग दा जिरिबाम डिस्ट्रिक्ट से कोकथोंबोरम दो माली कोई जिरिबाम डिस्ट्रिक्ट की कनो दा माही खुलेन हाइतारेको विद्यानगर हाइने खंगनाबा माही खुलेन सिदा कोई केसुनत से मरांग काइने याम होरमे मतममा कोई मल्टीपर्पज स्पोर्ट कॉम्प्लेक्स हौजी हौजिक लेदिबा मल्टीपर्पज स्पोर्ट कॉम्प्लेक्स से हाने केसुनदा मदी कोई लेची की फार्म ओरंबा दुगुमा मफमने हौजिकती कोई मल्टीपर्पज स्पोर्ट कॉम्प्लेक्स गवर्नमेंट की मखाद लेहिबदगी को कुनसिलो कोई तखाइरगा कोई स्पोर्ट कॉम्प्लेक्स हजनगिबा तोंगा तोंगा बे इवेंट सिंगी सानाफम ओहनगिबा मफम अमदो हौजिकती ओइरे अदुबु हौजिकसु स्पोर्ट कॉम्प्लेक्स ओइरगासु कोई केसुनत डेवलपमेंट ना खाइबा केसुनत डेवलपमेंट की तोंगानबा मफम खरादा तोंगानबा प्लांटेशन तौरगा कोई केसुनत से हिंगदनबा कोई डिपार्टमेंट सिंग होनदबदि नते अदु होनबगी सरुगा मोइना मफम असिदा कोई केसुनत हौजिक हतक चही की ओइनसु लेसु की मतमदा केसुनत से याम पानरिबा हाइ माइ सीजन ओइबदो दु ओइबनी अदो मयामदा अखोई की डेटु जिरिबामदा थाजरिबा लाइफ से मयामदा ngasi अखोई की चही असि की ओइनसु कोई केसुनत से मतम यौरपसिदा मयामदा खंगन जनिंग नबगी अखोई की मयामदा खंगदबा मयामसु लेरंगमनी अदो अखंगमना यामना ओइरंगमनी हाइबगी थाजबा लगे अदो खंगदबा सिंगदुगी येंगजरगा कोई लाइफ सिंग असि थाजरकपने कोई मयामदा तुम उचरके कोई सिगी मपान से हाइतारेको हौजिक सारिबा मपान से केसुनत किनि केसुनत मयाम केसुनत खंगदबसु मयाम लेइतबा नते केसुनत मीन्स कोई याम समना मयामना कमन ओइना खंगनबदा अखोइगी काजू बादाम हाइतारे अखोइना ड्राई फ्रूट ओइना सिजनरिबा काजू बादाम अदुदुगी पांबी दोनी हाइतारे सिजे अखोइ केसुनत की मपानने अदुगा केसुनत मपान सिगगी चौखला कांदा सी कंडीशन से लाक्तोइनी मयाम से मरु से हाना पाला मतुना मही द सिगा लाकदबने सी कंडीशन से ला मतुंदा मु मही लाक्तोइनी अदुदि पोतो मयामदा अखोइ लाइफ के थ्रू द मयाम उचरके सिगा हौरिबा पांबी सिंगसे केसुनत की ngatane कोई मल्टीपर्पज स्पोर्ट कॉम्प्लेक्स की गवर्नमेंट की मखाद लौसनरबा मतुंदको तोंगाना कोई सीडीओ हाइतर केसुनत डेवलपमेंट ऑफिसर तौरगा तोंगानबा पांबी सिंगसे अमु चार तौरगा को पांबी सिंग थारकपने हजि अहांगबा लम मयाम सु लेरे सिगसु थारकनी हाइबगी वाफम मयाम ममांग फोंदोकिबदि लेरे दो हजि फोगी उंदी थाजे अदो ममांग खरा थागिबदि लेरे स्वाइगिसे अनौ पांबी ngatane अनौ पांबी होरप ngatane को स्वाइ अहांगबसु मयाम लेरि हौद्रिबा हौगिबसिंगसिदा अखोइ मयाम उचरकेबको हजि हजि सीजन मतमने केसुनत पानबा मतमने लेसु मुनबा हौगले अंगनबा ngन मुनबा सिंगिदि लेसु मुनलबनी अदो ngन मुनदबा सिंगिदि मु मुनद्रिको सि केसुनत पांबिनी मयाम ngasi की लाइफ से मयामदा मरुइना अखोइगी मणिपुर की मफम खुदिमक्ता पानबा अदुबा हाइसिंग ओइदबना मरम ओइरगा अखोइ लाइफ से इम्पोर्टेंट ओइरंगनी हाइबगी थाजबा लई खंगदबा मयामदसु याम नॉलेज ओइरंगनी हाइबगी थाजबा लई मयाम यारगदी नुसिबिरगदी अमदि डेटु जिरबामबु नुसिबिदुना लाइफ शेयर तोबिगनी हाइबगी आसादु मयामदा थमजगे व्यूअर सिंग थमजगे अदुसि महिजे मयाम एंबिउ असिगी महिसे सिजे काजू ओइबिदो सिसिनेबको सि सेप मयाम काजू दसु ओइबनिको सि काजू दुने सिना मही दुने काजू बादाम दो सिसिनी दुगा सिना मही निको केसुनत हाइसिना मही सिने दुगा केनो ओइरकांदा मसिजिना बादाम ओइरक्तनिको काजू बादाम दो मयाम लाइफ शेयर तोबियो मथंग मथंग चरके सिगे हजिगी कंडीशन सिगी खरा चौखला कांदा सुमाय लाक्तनिको मही चौखले सि महीनी सि केसुनत सि मही सिनी अदुगा सिना बादाम दो ओइरक्तनिको चौरा मतो सिगी लेवल सिगी मु खरा चौखलाक्तुगी मु आइना चरकेको मयाम लाइफ शेयर तोबियो मयाम खंगदबा अयामना कोई मणिपुर की मयाम से अयामना मक्ति नते 50% गुम खंगदबसु याम लेगे कोई काजू बादाम से सुमाय केसुनत की सिमकपने हाय खंगदबसिना आइदि खंगदम सुंगं खंगदबरदि नत थिसिलुदबदि खंगदबसिना अयाम ओइबसु मयाम कोइ थिनजरकपदको अदुम लई अदुना मयामदा नॉलेज ओइगनि हाबि खलिम मयागदि लाइफ शेयर तोबियो सि मयाम पालिको चरके हजिकी मही दुगा हिमु सफलक स्टेज से
ꯃꯍꯩꯗꯨꯒꯤ ꯁꯣꯛꯂꯛꯄ ꯁ꯭ꯇꯦꯖꯁꯦ ꯍꯥ ꯕꯦꯇ꯭ꯔꯤ ꯑꯃ ꯌꯥꯎꯕꯅꯦ ꯑꯦꯛꯁꯇ꯭ꯔꯥ ꯕꯦꯇ꯭ꯔꯤ ꯑꯃ ꯌꯥꯎꯕꯅꯦ ꯑꯦꯛꯁꯇ꯭ꯔꯥ ꯕꯦꯇ꯭ꯔꯤ ꯌꯥꯎꯕꯅꯦ ꯃꯥꯏꯁꯦ ꯃꯔꯨ ꯂꯧꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯃꯍꯩ ꯆꯥꯔꯤꯅꯤ ꯗꯗꯥꯒꯤꯁꯦ ꯃꯍꯩ ꯆꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯃꯒꯀꯣ ꯃꯍꯩꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯃꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯟꯗ꯭ꯔꯒꯗꯤ ꯂꯦꯡꯂꯤ ꯇꯧꯋꯤ ꯑꯗꯨꯅ ꯃꯍꯩꯁꯦ ꯈꯤꯇꯪ ꯈꯪꯗꯕ ꯃꯤꯅꯗꯤ ꯆꯥꯕꯗ ꯈꯤꯇꯪ ꯂꯨꯕꯗꯨ ꯑꯣꯏꯀꯣ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯈꯪꯕꯗ ꯍꯦꯟꯃꯟꯗꯅ काजू बादाम की मरु से पूरा मही से थम्बीरमी खंगद खितंग हेंदोखरब हाइतारे माना सिसे मही मरु पूरे काजू बादाम की मही थम्बीरमे हजिकी लेवल ngसाई लेवल दुग खितंग चाखलपदको सिना मुक केनो वरे सिगे सि लेरे से खितंग चाखलपद सि मही से खर खर हाइसिंग फागले सिना काजू बादाम नि सिना केसनट नि को मही नि को सिना सिगिंग चाखलप मुगे सिमा मही से सुमाइ तवे मैम येलो कलर रेड कलर मचूदी मैम लेको येलो रेड से फजबदी हेले मैम अयामना हाउबसे येलो हेनबगी टाइप तौर है जिरी है जिरीबाम फंगीब कहोसे मही मचूसी हाइजबनीको अतोप लमद फंगब जिरीबाम की रेड की येलो से हाउब हेले कहोसे मरुसे तौर लेवल लोना कहो मही मुनबी कहो यौदबद थीजरके मैम मैम लाइफ शेयर तौर थीरीद केसनट मचू फजब मैम उचरके फजन मुनबको मखाद खरसु पालवेबको कहो तौर फजन मुलहौरे पाबीद अनी अहूम खत सिगना पाबीद मैम याबगे स्वाद लाइफ थाजरपने स्वाद खितंग कहो योंबे चरके अदो केसनट पाबी हौब मफम से लाइफ मरांग कायदी हाइद मैम चरकेको सिने इम्फाल नोम हैदरे बोबिन थौदाम सिगी मही सेने सिनी मैम सिना कहोने रेड कलर होइदोइनेको येलो कलर मखादसु पाबी अनी मैम मुलहौबदी यावे पाबीदो मसिंग निकमनबगी अइना लाइट से मथक थागलपनेको सिसिना केसनट कहोने सिना केसनटनिको सिना नट हाइतारे केसु नट नि असी नट सिना कोई काजू बादाम दुनि मैमना ड्राई फ्रूट होइना सिजिनरीबा यामनासु मणिपुर तांगीबा पोतो असिगी पोसे ऐसे डे टू डे जिरीबाम की साइड की हाइजब हाइतारेको जिरीबाम सिदा मरांग काइन पुथोगदी कोई मणिपुर की मपानदगी लैदना कोई असी मणिपुर कोई सायु फनब होनबदा ड्राई फ्रूट सिजिनरीबा कोई लोंग खोंदोंबदसु अदुम तंगाई फदना सिजिनरअबनी हुजिति मतम की अवोनबगी मतुंगिनको असिदा सिजिनरबसिदा कोई काजू बादाम दम सिजिनरअबनी कोई अदुम हौ मरक्ता अदुम हापसे अदुम थेंगनरे हाइजरिबको असिदा कोई मपानदगी तांग लेबदो कोई जिरीबाम मरांग काइन पुथोगदी मणिपुर की मपानदगी पुसनबग मणिपुर मनुंगदगी पुथोगदी रेटसिगदी खितंग हंदागदरा खली मैम अदुना मसी मरांग काइन पुथोंगनब होनबद मैमगीसु सपोर्ट चंगी मैम से पुंग थौगतमिनसी अदुगा अखोई सी कहोने अंगांग मचूने सिगसु पाले अंगांग मने सी पाबी से अंगांग बोइदोरी पाबी से अंगांग केसन बोइदोरीको से मैम हौरी सिंजे लोइना कहोने केसन ngतनेको केसन ngतने सिना तेरानी सिदी हौबदा अखोइदा मांगजबा हाइतारे अदुगा सि पाबी सिंजे लोइना केसन ngतने येलो कलर अमक उचर सिदी रेड सिजे मचूजे रेड ओइद्रिको मैम फजना रेड कलर ओरकदबने अदो खतंग कनो ओइरि पाबी से खतंग मतंग जही अमा अनि सिगदी पाक्तंगना पाबी खतंग मही खतंग आइनेबको अदो हजिक अनौ पाबी नौबा हंदक त पानबा होगलपसु मैम याउरि हाइदि पाबी से कोई कनोना गवर्नमेंटना कनो ओइना स्पोर्ट कॉम्प्लेक्स में ऑनथोखिबदगीको कनो तौजब ngamjadaba हाइतारे पाबी से लेहौद लोइ कथत स्पोर्ट कॉम्प्लेक्स कुंबा
फिल तोान तोान इवेंट की साना पुंग ओंथोखिबदगी पांबी लेरक्तब मैम हेल्पद पांबी अनौब थारक्पदगी हाइतारेको कहीं तौरप मही से पान मैम खतंग खुदों चादब मायोंगनारे फाम फजना तौब याय अदुबु कया तौब उदे वा खरा नतना थोक्सोम गानबा फाम दी तौब याय अदो कया हदि मतंग दुजे के हागदम खंगदे मागी मागी केनोनी मोनी अदुबु होय सोमना हाइबिरि सुमी फाम दी फजन तौब याय सोलजिगे याम चानाबा पुथोक अमदि ओय अदुबु हाइबा सिगी अखोगी नट से हाइतारे अखोगी काजू बादाम से सुमाइना मक चाबना सिंग ngौथोगा मु बादाम ओइना पुथोकपगी तुसु अखोई डे टू डे जिरबाम दा मैम फॉलो तोसन बिरमु अखोई हंदक सीजन सिददी मरु से लौरगा अखोई ngौबदगी हौरगा बादाम ओनबोगी अखोई कंटेन अमसु अखोई सोइदना सेमनबु हनजगे थौरांगजरी मसिदा मैमसु काजू बादाम कमाइना सेमी हाइदो मैमना येंगबा फंगनी हाइबगी थाजब ले अदो मैम अखोई हंदकी सीजन सिददी सोइदना काजू बादाम से हाइतारे केसोनट की काजू केसोनट सिगगी बादाम ओंथोकपगी प्रोसेस तु मैम तो उचगे अदो मेनली हजिकी मतमगी ओवनबगी मतुंगिना प्रोसेस मेचिन लोई लाबने अदो कोई हानगी मोंग तो कोई ngौरगा खोलगा हाइतब मीना दी ngौबीगनु सीमा मैम तो सजेस्ट तौजगे हाइतब मीना खंगदब मीना दी हेक्ता खुद थाबिगेनु कैनो खुद पोपा सी अखोगी कैनो याम थोपा मखोम याम थोपा खुद पोथोपा खोतोपा याम तौबा मखल हई मखल अमने अदुना मैमना खंगदबा हेतब मियामना तौबीदना अखंग मीने तौबीबा कायदे अदु खंगदबा हेतब मियामना तौबीगनु हाइबसी मैमदा आई तेते जिरबामगी मायदगी सजेस्ट तौजगे अदुगा मतम अमदी अखोई जिरबामदा केसोनचे मरांग काय पुथोइंग मतमददी मैम कैन टेटू हकपगी ओइना यामना फेमस ओइरंबा कैनो अमा ओइरमे नचे हाइतारे सिगी नचिदा अखोइनि येतुमनगा थिंजलगाने टेटू याम हंगनरमे पोसीगी वैल्यू तो मतमददी याम लेरमदबा हाइतारे अदुगा हजिक पोसे ममी सामकपगी मोंग लाकसिददी पोसी वैल्यू से हेना लेरकपा मतम के ओन मै मतुंगिना मसक खंगकपनि हाइना लौजगे कुइरे उखिदबा रोजी हौने इसुलागा तौगी खनबने अदुबु मंदना लैब ngamdre थोक्सोम गानबा लम तांगन लैब ngamdre इम्फाल मयोंदी की लमगा इम्फाल मयोंगी पोइन अमगी लमगा जिरी पोइन दी हाइबदि ngamjaroi अदुबु पोइन अमदि लो हेनबने लम तांग होय तांगबुदि तांगिदो केनोदि ओइदे इम्फाल मयोंदो नबई मुद मैम इम्फाल मयोंदि हाइदोगा लम लेसिमिना सी हाइजगे से चारो सीधी दा वीडियो तो लगे मैम पाले दा खुन में आइए ए कुते नी दसु खुन में आवने मैम सी मखादा केनो मग लैदी सी जे मुन बसे खितंग केनो ओइरे मोय सब मानना मुन हाइदी मुलक मुद सब मानना मुन दुरी खितंग मुन भातबा ओइरे मखागी से आई मैम दा रेड की सी उचरे येलो की तो मखाती उचरगे येलो गाइन येलो तो रेड सी फजना मुन बदी थिंग ना काबो काबो रेड ओइ बदी जनु तो पी सी येलो पुक्चेल चावबा खंग हैरबा मैमना मरु पुर चखैबदगी येलोसे दुंगा तंगारे तौबदा मथुन यावद्रे बादाम यावदबिदा केसुता ngaure nut यावद्रे केसुता ngaure nut यावद्रे nut से पुर चखरे खंग हैने को भित्री पान हैत्रे न्यो खंगेबा दुजिंग न दुन बेया दे Pengen namanya देखो मरुज पुरुष के हाई पोसे हाइजिन फागलक मासे पिक सिदी सिन चावेको सिन पी चाव हाइदि खतम पांबी जे अहान पामना पांबी ने मांग से हित चावजब पांबी ने माइ स्वाम चावगदब नते सिगे न चावगदब पांबी जे माइ जे चावबने अतो
ꯃꯊꯛꯇꯁꯨ ꯃꯌꯥꯝ ꯃꯨꯜꯂꯤ ꯃꯌꯥꯝ ꯌꯦꯜꯂꯣ ꯃꯌꯥꯝ ꯃꯨꯔꯤꯁꯦ ꯑꯃꯨꯟꯕ ꯉꯥꯛꯇꯅꯤꯁꯦ ꯃꯊꯪ ꯆꯍꯤꯗꯤ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯗ ꯈꯜꯂꯦ ꯑꯣ ꯌꯦꯜꯂꯣ ꯑꯃ ꯇꯥꯔꯝꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯇꯥꯔꯤꯅꯤꯀꯣ ꯃꯌꯥꯝ ꯃꯔꯥꯡ ꯀꯥꯏꯈ꯭ꯔꯖꯥꯠꯅꯤ ꯑꯗꯣ ꯁꯤ ꯃꯍꯩꯁꯦ सिसे येलोदी नते सी रेड ओइदुनी रेड की केनो ओइदुनी रेड ओलक्तुनी सी माइसे चिकना साबसे हानादी चानरमे हौजिकति फत्ती खोती मैम हाइनै को तमगी केनोनी अदो चिकना साबसे मदी चारुबद हाउद्रोनी थुमदबनी चिकना साबसे सी चिकना साब नते नाली को ओंग ता लई सी रेड सी मचु रेड ओलै येलो प्योर येलो ओइबा mahai magalai red ne yellow ne di marang kaina pai ado ada ahan dinati ya ada yambam lei maje amun khala thumuru namasari ado sigi mahai se mayam sama matam da hijing phaba khajik wat pa khotpa natraga kaina tawbase ahan masaba hai tare ngasigi viewers sing ahan masaba taragadi mapung phana munba hijing mapung phana phaba sabiu kaina kanda ahan masaba da hainagiradi hainadabani aduga mundana daidi koigi mapung phana mundaba haipet yelo kare kole kain sasalu ba thorgadi sin pokthokpa khotokpa sigi kaino se sin pokthokpa khotokpa yam tawe aduga sin maru je sungsik sik pi kanu maru je si uradi sin pokthokpa khotokpa yam tawbane ma oibane mayam saba matamda ngasigi day-to-day jiribamgi live sing yingbiriba mayamda aina tawjaba yaba suggestion hairagadi akoigi mahise mapung phana ahanba saba orgadi ani suba mayam chagiba kogiba khangiba adudi aina haijaba ngamjaroi adu ahanba saba इधर दम चानिंग दबने अदुना पुंफाना मुनबा को साबिउ अदुगा लेंगली दी तौबनी मैम तुम मोरक नमगदी मु मरांग कायना आदि याम हाउनो साबा याबने अदो मुनफात तना सासन की बको संगी बसे दम अतुम मनाउ चानिंग अरो केना लेंगली दी दम तौबनी जी माइसे अदुगा मरुसिना कोगी काजू बदाम दोने अदुना हंदकी सीजन सिददी देतोदि जिरिबामना कोई काजू बदाम की ओबा काजू दगी बादाम से कमायन पुथोरे हाबदो कोई करमना बादाम ओला लाइके हाबदो कोई अदुगी वीडियो दुसु अदुगी कंटेंट अमा कोई थागनबा कन होनाजरी मसिदसु मयामना व्यूअर्स मयामना सपोर्ट तौबियु कोई पुथोंना होनाजबा बसिदसु मयामना मियंग तामिनसी अदो कोई अथुबा मतमदा पुथोंना सीजन से हेक लोसिलक मतमदा पुथोंना होनाजगे कोई मरु से हाना कलेक्ट तौबम संगी अदुना मरु से जुमु कलेक्ट तौ मतम खरा संगमनि मयामना ngai minasi aduda badam gi keno sisu mayam do uhanjana bu hona jage mayam adu makha da yelo patan mu lore nang keno to lore ba ti yengine mayam ta ngai biyo koi makha dam kum thara ga yelo color gi keno to su hona jage
지 누사지 ям 사바 ям hꯧ래 누사기 아사바지 올라가 ꯍꯣꯏ 온도부디 야ꯗꯕꯗꯤ ꯌꯥꯏ ꯑꯗꯨ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯁꯥꯒꯦ ꯍꯥꯏꯕꯁꯦ ꯐꯤꯜ ꯇꯧꯍꯟꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯇꯕꯤꯗ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯗꯥꯏ ꯉꯝ ꯇꯥꯔꯗꯤ ꯌꯥꯝ ꯍꯔꯥꯎꯒꯗꯕꯅꯦ ꯌꯦꯂꯣꯁꯦ ꯁꯤꯒꯁꯨ ꯃꯌꯥꯝ ꯄꯥꯜꯂꯤꯌꯦ ꯄꯥꯝꯕꯗꯤ ꯁꯤꯒꯁꯨ ꯌꯦꯂꯣ ꯎꯔꯤꯁꯦ ꯎꯕ ꯃꯌꯥꯝ ꯁꯤ ꯌꯦꯂꯣꯁꯦ ꯐꯣꯟꯁꯤꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯌꯦꯂꯣ ꯁꯤꯒꯁꯨ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤꯒꯁꯨ ꯇꯣ ꯑꯃ ꯌꯥꯜꯂꯤꯁꯦ ꯎꯔꯕ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯦꯃꯦꯔꯥ ꯑꯣꯏꯒꯦꯔꯥ ꯐꯣꯟ ꯑꯣꯏꯒꯦꯔꯥꯀꯣ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯁꯦ ꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯣꯚꯔꯍꯤꯠ ꯑꯣꯏꯔꯛꯄꯗꯣ ꯌꯥꯝ ꯁꯥꯒꯠꯂꯛꯄꯗꯣ ꯐꯣꯟꯒꯁꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯆꯥꯎꯋꯦ ꯃꯐꯝꯁꯤꯁꯨ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯤꯂ ꯋꯥꯔꯤ ꯂꯤꯂꯤꯅ ꯆꯠꯁꯤ ꯃꯌꯥꯝ ꯌꯦꯂꯣ ꯀꯂꯔꯗꯤ ꯁꯤꯒꯁꯨ ꯄꯥꯜꯂꯤꯗ ꯇꯧꯕꯇꯕꯨ ꯃꯊꯨꯟꯗꯣ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯕ ꯏꯁꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯁꯦ ꯁꯤꯒꯤ ꯃꯔꯝꯗ ꯁꯥꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯋꯥꯔꯤ ꯂꯤꯔꯤꯌꯦ ꯑꯩꯁꯦ ꯑꯉꯥꯡ ꯃꯃꯥꯗ ꯂꯩꯔꯦ ꯅꯪꯕꯨꯗꯤꯔꯣ ꯑꯗꯨ ꯆꯥꯕꯨꯗꯤ ꯍꯥꯏꯕꯤꯕ ꯌꯥꯔꯛꯇꯣꯔꯦ ꯋꯥꯔꯤ ꯑꯃ ꯂꯤꯔꯝꯕꯅꯤ ꯂꯣꯏꯗ꯭ꯔꯦ ꯑꯃꯨꯛ ꯂꯤꯔꯦ ꯁꯤ ꯅꯪ ꯇꯥꯃꯣꯗꯣ ꯉꯥꯡꯕꯁꯦ ꯑꯩꯅ ꯉꯁꯪ ꯉꯥꯡꯕꯗ ꯄꯨꯛꯅꯤꯡꯕ ꯑꯗꯨ ꯈꯤꯇꯪ ꯃꯇꯝꯁꯦ ꯁꯤꯖꯟꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤꯕ ꯉꯥꯡꯕꯗ ꯈꯤꯇꯪ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯐꯦꯁꯕꯨꯛꯀꯤ ꯑꯅꯧꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯂꯥꯛꯑꯦ ꯂꯥꯏꯚꯁꯦ 30 days ꯃꯇꯨꯡꯗ ꯃꯨꯠꯄꯅꯦ ꯑꯗꯣ ꯃꯨꯠꯈ꯭ꯔꯗꯤ ꯈꯪꯗꯦ ꯁꯤ ꯔꯦꯗ ꯀꯂꯔꯅꯦ ꯃꯌꯥꯝ ꯁꯤ ꯔꯦꯗ ꯀꯂꯔꯅꯦ ꯑꯗꯨꯅꯗꯤ ꯔꯦꯗ ꯀꯂꯔꯁꯦꯀꯣ ꯁꯤ ꯔꯦꯗ ꯀꯂꯔꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯔꯣꯖꯤ ꯑꯁ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯨꯟꯗ ꯆꯥꯁꯤꯟꯕ ꯂꯣꯏ ꯄꯣꯛꯊꯣꯛꯄꯗꯣꯀꯣ ꯔꯣꯖꯤ ꯅꯤꯡꯁꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯁꯤꯒꯤ ꯏꯔꯣꯟꯗ ꯈꯔ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯃꯥꯜꯂꯦ ꯁꯥꯕꯒꯤ ꯋꯥꯗꯤ ꯍꯥꯏꯕꯤꯔꯅꯨ ꯁꯥꯕꯗꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯔꯦ ꯍꯥꯏꯕꯤꯔꯅꯨ ꯃꯌꯥꯝ ꯁꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯒꯀꯣ ꯀꯩꯅꯣꯁꯤꯅꯦ ꯑꯗꯣ ꯈꯤꯇꯪ ꯃꯨꯟꯕꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯁ꯭ꯋꯥꯏꯁꯦ ꯑꯅꯧꯕ ꯄꯥꯝꯕꯤ ꯊꯥꯕ ꯉꯥꯛꯇꯅꯦꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕꯗꯨꯗꯤ ꯐꯖꯅ ꯃꯨꯜꯂꯦ ꯌꯦꯂꯣ ꯀꯂꯔꯗꯣꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯤꯖꯔꯛꯀꯦ ꯔꯦꯗꯁꯤꯗꯤ ꯃꯌꯥꯝꯗ ꯍꯥꯏꯗꯧꯅ ꯈꯤꯇꯪ ꯑꯣꯏꯁꯨ ꯐꯪꯉꯦ ꯑꯗꯣ ꯌꯦꯂꯣꯗꯨꯝ ꯄꯥꯝꯕꯤ ꯑꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯅ ꯑꯩꯅ ꯆꯠꯇꯣꯏꯁꯤ ꯄꯥꯝꯕꯤꯗꯤ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯁꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯊꯣꯛꯈ꯭ꯔꯦ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯑꯔꯤꯕꯁꯦ ꯑꯗꯨꯝ ꯃꯣꯏ ꯑꯃꯅꯤ ꯁꯤꯗ ꯉꯥꯏꯍꯧꯔꯦꯕ ꯄꯥꯝꯕꯤꯁꯦ ꯑꯗꯨꯗꯨꯅꯦ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯁꯤꯒꯅ ꯄꯥꯝꯕꯤꯗꯤ ꯁꯤꯒꯅ ꯌꯥꯝꯃꯦ ꯌꯥꯝꯃꯦ ꯂꯤꯑꯁꯨ ꯑꯔꯤꯕ ꯄꯥꯝꯕꯤ ꯊꯥꯏꯅꯗꯒꯤ ꯍꯧꯖꯕ ꯄꯥꯝꯕꯤꯗꯣ ꯑꯣꯏꯕꯅꯤꯅ ꯑꯗꯨꯗꯣ ꯃꯌꯥꯝ ꯆꯠꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏ ꯄꯥꯝꯕꯤꯁꯤ ꯆꯠꯆꯒꯦ ꯃꯌꯥꯝ ꯆꯠꯆꯒꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯃꯈꯥ ꯇꯥꯅ ꯂꯣꯏꯕ ꯌꯦꯡꯕꯤꯌꯨ ꯆꯠꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯀꯩꯅꯣꯁꯦ ꯂꯥꯏꯐ ꯊꯥꯕꯁꯦ ꯑꯩꯈꯣꯏ 30 days ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯩꯈꯣꯏꯒꯤ ꯀꯛꯄꯁꯤꯗꯀꯣ ꯂꯥꯏꯐꯁꯦ ꯈꯤꯇꯪ ꯕꯤꯠ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯐꯀꯤ ꯊ꯭ꯔꯨꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯕꯤꯠ ꯂꯩꯇ꯭ꯔꯁꯨ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯆꯒꯦꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯌꯦ ꯍꯧꯖꯤꯛꯁꯨ ꯐꯪꯗ꯭ꯔꯦ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯆꯠꯂꯤ ꯃꯇꯝꯗ ꯆꯠꯂꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯊ꯭ꯔꯨꯗꯒꯤ ꯆꯠꯂꯕꯅꯤꯅ ꯈꯤꯇꯪ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯜꯕꯥꯝꯒꯤ ꯑꯦꯗꯃꯤꯟꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯍꯧꯗ꯭ꯔꯦ ꯁꯤ ꯑꯩꯈꯣꯏ ꯏꯁꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯦ ꯍꯥꯟꯅ ꯁꯤ ꯃꯐꯝꯁꯦ ꯍꯥꯟꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯖꯪꯒꯜ ꯑꯣꯏꯕꯤꯔꯝꯕꯅꯤꯀꯣ ꯁꯤ ꯃꯐꯝ ꯍꯥꯟꯅ ꯀꯩꯁꯨ ꯉꯥꯛꯇ ꯍꯧꯔꯝꯕ ꯃꯐꯝꯅꯦ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯑꯑꯣꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯁꯨ ꯉꯥꯛꯇ ꯍꯧꯔꯝꯕ ꯃꯐꯝꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯆꯠꯆꯔꯤꯕ ꯂꯝꯕꯤꯁꯤꯁꯨ
ꯃꯥꯅ ꯀꯦꯁꯟꯅ ꯐꯖꯅ ꯍꯧꯔꯝꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯇꯝꯒꯤ ꯑꯑꯣꯟꯕꯅꯤ ꯅꯪ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒ ꯄꯣꯛꯑꯝꯗꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯄꯣꯛꯇ꯭ꯔꯤꯉꯩ ꯈꯤꯇꯪ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯈꯔ ꯃꯇꯝ ꯈꯔꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝꯒꯤ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯁꯦ ꯁꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯖꯕꯅꯦ ꯁꯥꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯆꯦꯁꯅꯠ ꯄꯥꯝꯕꯤ ꯂꯩꯆꯨ ꯄꯥꯝꯕꯤꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯕ ꯑꯗꯩꯗꯤ ꯁꯟꯗꯥꯋꯥꯏꯔꯝꯗꯒ ꯆꯠꯄ ꯉꯝꯗꯕ ꯁꯥꯒꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯖꯪꯒꯜꯗ ꯆꯥꯎꯔꯝꯕ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯦꯁꯅꯠ ꯄꯥꯝꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯁꯅꯠ ꯂꯣꯛꯄꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔꯒꯁꯦ ꯑꯃꯅꯤꯇꯪ ꯅꯠꯇꯕ ꯌꯥꯝꯅ ꯃꯤꯁꯦ ꯊꯕꯛ ꯄꯤꯔꯒ ꯀꯦꯁꯅꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯛꯏ ꯍꯥꯏ ꯑꯗꯨꯒ ꯀꯥꯖꯨ ꯕꯗꯥꯝ ꯁꯤ ꯕꯗꯥꯝꯒꯤ ꯋꯥꯔꯤꯅꯦ ꯍꯥꯏꯁꯦ ꯕꯗꯥꯝ ꯂꯣꯛꯄꯁꯦ ꯑꯗꯨꯒ ꯃꯤꯁꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯪꯈꯤꯕꯁꯤ ꯃꯤ ꯊꯤꯡꯗꯦꯕ ꯊꯣꯛꯂꯛꯄꯗ ꯀꯩꯅꯣ ꯃꯔꯨꯁꯦ ꯄꯨꯕ ꯌꯥꯗꯦꯕ ꯃꯔꯨꯁꯦ ꯆꯥꯅꯤꯡꯕ ꯌꯥꯏꯑꯕ ꯆꯥꯅꯤꯡꯕꯅ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯆꯥꯔꯨꯁꯨ ꯃꯍꯩꯗꯣ ꯑꯗꯨꯒ ꯊꯣꯛꯂꯛꯄꯗ ꯀꯦꯁꯅꯠꯀꯤ ꯅꯠ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯥꯖꯨ ꯕꯗꯥꯝ ꯍꯥꯏꯅ ꯑꯣꯟꯊꯣꯛꯅꯔꯒ ꯀꯥꯖꯨ ꯕꯗꯥꯝ ꯆꯥꯅꯔꯤꯁꯦ ꯁꯤꯒꯤ ꯅꯠꯁꯦ ꯄꯨꯔꯒ ꯆꯠꯄ ꯌꯥꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯊꯤꯡꯕ ꯊꯝꯃꯝꯃꯦꯕ ꯍꯥꯟꯅ ꯁꯤꯒꯤ ꯃꯌꯥꯝꯅ ꯎꯔꯤꯕ ꯍꯧꯖꯤꯛ ꯐꯤꯜꯗꯒꯤ ꯍꯧꯔꯒ ꯃꯌꯥꯝ ꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯖꯪꯒꯜ ꯇꯧꯔꯝꯃꯦ ꯖꯪꯒꯜ ꯍꯥꯏꯗꯤ ꯀꯦꯁꯅꯠꯀꯤ ꯄꯥꯝꯕꯤꯅ ꯗꯦꯁꯤ ꯄꯥꯝꯕꯤꯒ ꯀꯦꯁꯅꯠ ꯄꯥꯝꯕꯤꯁꯦ ꯑꯅꯤꯁꯤꯒꯤ ꯖꯪꯒꯜ ꯍꯥꯏꯇꯥꯔꯦ ꯃꯈꯥꯗ ꯁ꯭ꯋꯥꯏꯗꯅ ꯀꯩꯅꯣ ꯍꯧꯔꯝꯕ ꯗꯦꯁꯤ ꯍꯧꯔꯝꯕ ꯁꯤ ꯃꯊꯛꯁꯤꯅ ꯀꯦꯁꯅꯠ ꯍꯧꯔꯝꯕꯀꯣ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯁꯨ ꯑꯅꯤꯁꯤꯒꯤ ꯇꯥꯏꯅꯕ ꯃꯐꯝꯗ ꯍꯧꯕ ꯀꯦꯁꯅꯠꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯝꯕꯤ ꯊꯥꯏꯅꯒꯤ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯤ ꯑꯔꯤꯕ ꯄꯥꯝꯕꯤ 3-4 ꯂꯩꯔꯤ ꯍꯧꯖꯤꯛꯁꯨꯀꯣ ꯑꯗꯨ ꯄꯥꯝꯕꯤꯗꯨꯗ ꯍꯧꯕ ꯃꯍꯩꯗꯣ ꯍꯧꯖꯤꯛ ꯎꯠꯂꯛꯇꯣꯏꯅꯤ ꯃꯌꯥꯝꯗ ꯑꯧ ꯄꯩꯁꯥꯒꯤ ꯐꯪꯉꯝꯕꯒꯤ ꯋꯥꯔꯤꯅꯤꯗ ꯍꯥꯏꯗꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃ ꯃꯨꯠꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯍꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯐ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯏꯟꯇꯔꯦꯁ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯁꯦꯝꯕ ꯌꯥꯗꯕꯗꯤ ꯅꯠꯇꯦ ꯁꯤꯒꯤ ꯋꯦꯗꯔꯁꯤꯒ ꯆꯥꯟꯅꯕ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯋꯦꯗꯔ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯍꯧꯖꯤꯛ ꯅꯠ ꯑꯣꯏꯅ ꯆꯥꯔꯤꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯦꯕ ꯕꯖꯥꯔꯗ ꯆꯥꯔꯤꯁꯦ ꯁꯦꯟꯐꯝ ꯑꯃꯅꯦꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯄꯨꯟꯁꯤꯕꯒꯤ ꯖꯤꯔꯤ ꯏꯝꯐꯥꯜ ꯂꯝꯕꯤ ꯃꯈꯥꯗ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯇ꯭ꯔꯛ ꯗ꯭राꯏꯚꯔꯗꯤ ꯆꯠꯂꯦ ꯑꯇꯩꯗꯤ ꯆꯠꯇꯦ ꯑꯁꯤꯅ ꯍꯧꯖꯤꯛ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝ ꯑꯣꯏꯔꯤꯅꯦꯀꯣ ꯁꯦ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯂꯩꯕ ꯃꯜꯇꯤꯄꯔꯄꯁ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯩꯈꯣꯏ ꯕꯣꯔꯣꯕꯔꯒꯥ ꯁꯕ ꯗꯤꯕꯤꯖꯟ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯄꯨꯂꯞ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯒꯤ ꯂꯥꯛꯄ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯔꯤꯂꯤꯐ ꯀꯦꯝꯗꯨꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ 3ꯗꯨꯒ 2ꯗꯨꯒ ꯅꯤꯄꯥꯜ ꯑꯣꯟꯂꯤ ꯕꯣꯔꯣꯕꯔꯒꯥꯒꯤ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯁꯦ ꯁꯤ ꯀꯦꯁꯅꯠ ꯄꯥꯝꯕꯤꯅꯦ ꯁꯤ ꯄꯥꯝꯕꯤꯁꯦ ꯁꯤꯒꯅꯤ ꯁꯤ ꯑꯔꯤꯕ ꯄꯥꯝꯕꯤꯅꯦ ꯊꯥꯏꯅꯗꯒꯤ ꯍꯧꯔꯛꯄ ꯂꯝꯕꯤ ꯆꯪꯊꯣꯛꯄꯗꯁꯨ ꯀꯛꯍꯧꯗ꯭ꯔꯕ ꯃꯔꯛ ꯁꯔꯛꯇ ꯍꯧꯕ ꯄꯥꯝꯕꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤ ꯑꯩ ꯎꯠꯂꯛꯀꯦꯁꯦ ꯃꯌꯥꯝꯁꯤꯒꯤ ꯌꯦꯜꯂꯣ ꯀꯂꯔ ꯎꯔꯤꯁꯦ ꯂꯣꯏ ꯃꯨꯜꯂꯕꯅꯤ ꯑꯁ ꯁꯤ ꯃꯇꯣꯟꯁꯤꯗ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯔꯤꯍꯦ ꯃꯥꯏꯊꯤꯅ ꯐꯖꯕ ꯐꯠꯇ ꯃꯨꯜꯂꯤꯁꯦ ꯁꯤꯒꯤ ꯃꯨꯜꯂꯕ ꯃꯔꯨꯁꯤꯡꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯔꯨꯁꯦ ꯁꯤꯡꯒꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨꯁꯦ ꯁꯤꯡꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯂꯥꯏꯐ ꯑꯣꯏꯔꯁꯨ ꯂꯥꯏꯐ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝ ꯗꯦ ꯖꯤꯔꯤꯕꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯠꯂꯛꯑꯗꯕꯅꯤ ꯃꯌꯥꯝ ꯗꯦ ꯖꯤꯔꯤꯕꯥꯝꯕꯨ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯑꯣꯀꯦ ꯁꯦ ꯁꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯍꯩꯖꯤꯡꯗꯤ ꯐꯥꯔꯦ ꯃꯔꯨꯗꯤ ꯂꯣꯛꯄ ꯌꯥꯏ ꯂꯧꯍꯧꯗꯕꯗ ꯃꯌꯥꯝ ꯆꯥ ꯐꯪꯉꯔꯣꯏ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏ ꯗꯦ ꯖꯤꯔꯤꯕꯥꯝ ꯂꯥꯏꯐ ꯊꯥꯒꯤ ꯀꯣꯔꯣꯅꯥ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯄꯩꯗꯨꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯕꯅꯦꯕ ꯃꯄꯥꯟ ꯁꯥꯕꯗꯩ ꯅꯝꯃꯛꯄꯗꯨꯅ ꯃꯨꯜꯂꯛꯄꯐꯥꯎ ꯃꯨꯟꯕꯒꯤ ꯃꯇꯝꯁꯤ ꯌꯧꯔꯛꯄꯗ ꯁ꯭ꯇꯦꯖ 2-3 ꯊꯣꯛꯅ ꯅꯝꯖꯕꯅꯦ ꯃꯨꯜꯂꯛꯄ ꯃꯇꯝꯗ ꯍꯣꯏ ꯃꯨꯜꯂꯛꯄ ꯃꯇꯝꯗ ꯃꯨꯟꯕ ꯅꯪꯍꯧꯗꯕ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯈꯪꯗꯕ ꯃꯌꯥꯝ ꯊꯣꯛꯈꯤꯕꯅ ꯌꯥꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯩꯁꯤꯡ ꯐꯥꯕꯁꯤ ꯃꯨꯜꯍꯧꯗꯕ ꯍꯥꯏꯗꯤ ꯍꯩꯁꯤꯡ ꯐꯥꯕ ꯅꯪꯍꯧꯗꯕꯗꯤ ꯍꯦꯛꯇꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗꯨ ꯈꯪꯕꯣꯏ ꯀꯥꯕꯛ ꯈꯪꯕꯣꯏ ꯇꯧꯕꯣꯏ ꯇꯧꯗꯅ ꯍꯦꯛꯇꯣꯛꯈꯤꯕꯁꯤꯅ ꯃꯔꯨꯁꯤ ꯐꯪꯍꯧꯗꯗꯅ ꯑꯩꯈꯣꯏ ꯀꯥꯖꯨ ꯕꯗꯥꯝ ꯑꯣꯟꯕꯒꯤ ꯑꯩꯈꯣꯏꯁꯤ ꯀꯥꯖꯨ ꯕꯗꯥꯝ ꯑꯣꯜꯂꯛꯄꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯒꯦ ꯇꯧꯕ ꯐꯪꯈꯤꯗꯕꯅꯤ ꯑꯗꯣ ꯍꯟꯗꯛꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯔꯕꯤꯆꯟꯗ꯭ꯔ ꯈꯥꯏꯗꯦꯝ ꯌꯦꯜꯂꯣ ꯑꯃ ꯄꯤꯔꯝꯕꯅꯤ ꯑꯩꯁꯨ ꯌꯦꯡꯉꯤꯌꯦ ꯑꯣꯀꯦ ꯔꯕꯤꯆꯟꯗ꯭ꯔ ꯈꯥꯏꯗꯦꯝ ꯌꯦꯜꯂꯣꯒ ꯔꯦꯗꯀ ꯑꯣꯀꯦ ꯁꯤꯅꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯁꯦ खतंग हजिंग मुनबदी खतंग वाल सिन रेड से खतंग वाल रेड प्योर रेड होगदबनी सिना येलो सि अरीब पाबीने तुका आइगी पुरो रंजन औसा
ꯔꯟꯖꯅꯥ ꯎꯁꯝ ꯑꯩꯈꯣꯏꯕꯨ ꯐꯪꯕ ꯋꯥꯏ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯕꯨ ꯐꯪꯕ ꯋꯥꯏ ꯀꯩꯅꯣ ꯔꯟꯖꯅꯥ ꯎꯁꯝ ꯃꯔꯨꯁꯦ ꯑꯩꯈꯣꯏꯕꯨ ꯋꯥꯗꯅ ꯀꯩꯅꯣ ꯇꯧꯋꯤ ꯅꯨꯡꯇꯤꯒꯤ ꯋꯥꯀꯤꯡ ꯂꯥꯛꯄ꯭ꯔꯥ ꯈꯪꯗꯦ ꯃꯔꯨ ꯐꯪꯅꯕ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝ ꯃꯌꯥꯝꯗꯣ ꯐꯪꯉꯝꯅꯕ ꯅꯨꯡꯇꯤꯒꯤ ꯃꯔꯨ ꯀꯨꯝꯕ ꯂꯥꯛꯇ꯭ꯔꯒ ꯍꯩꯖꯤꯡ ꯐꯥꯔꯕꯅꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯐꯥꯝꯗꯤ ꯂꯩꯕ꯭ꯔꯥ ꯁꯣꯝꯕꯥꯟ ꯌꯣꯡꯆꯥꯛ ꯐꯥꯝꯗꯤ ꯈꯤꯇꯪ ꯎꯠꯄꯗ ꯋꯥꯔꯅꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯁꯣꯔꯒꯗꯤ ꯍꯣꯔꯦ ꯑꯁ ꯅꯨꯡꯁꯥꯁꯤꯗ ꯅꯪ ꯐꯃꯨꯡꯗ ꯌꯦꯡꯉꯝꯒꯅꯤꯅꯦ ꯔꯟꯖꯅꯥ ꯎꯁꯝ ꯑꯩꯅ ꯅꯨꯡꯁꯥꯁꯤꯗꯅꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯃꯜꯇꯤꯄꯔꯄꯁ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯍꯩ ꯈꯨꯂꯦꯟ ꯕꯤꯗ꯭ꯌꯥꯅꯒꯔꯗꯅꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯁꯤꯅꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯔꯨꯁꯦ ꯂꯧꯅꯕ ꯂꯥꯛꯅꯔꯤꯁꯤꯅꯤ ꯃꯔꯨꯁꯦ ꯈꯤꯇꯪ ꯗꯤꯃꯥꯟ ꯈꯔ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯗꯤꯗꯤꯁꯨ ꯌꯥꯝꯅ ꯃꯔꯨꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯅꯤꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯂꯥꯏꯐ ꯀꯩꯅꯣ ꯀꯟꯇꯦꯟꯇ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯟꯇꯦꯟ ꯑꯃ ꯁꯦꯝꯃꯒꯗꯤ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯅꯤ ꯃꯌꯥꯝ ꯃꯔꯨꯒꯤꯗꯣ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯊꯥꯒꯠ ꯃꯔꯨ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ ꯁꯦꯝꯃꯛꯑꯅꯤ ꯀꯟꯇꯦꯟꯁꯦ ꯃꯔꯨ ꯂꯧꯔꯒ ꯃꯍꯩꯔꯣ ꯃꯔꯨ ꯀꯌꯥꯝ ꯂꯧꯔꯒꯦ ꯌꯦꯡꯒꯦ ꯑꯁ ꯃꯍꯩ ꯐꯖꯕ ꯌꯥꯎꯔꯦ ꯁ꯭ꯋꯥꯏꯗꯗꯤ ꯏꯃꯨꯡ ꯃꯁꯨ ꯃꯊꯛꯇꯪ ꯂꯧꯗꯦ ꯑꯁ ꯍꯥꯏꯗꯤ ꯔꯤꯂꯤꯞ ꯀꯦꯝꯁꯨ ꯂꯩꯁꯤꯜꯂꯛꯄꯗꯤ ꯊꯤꯡꯕꯁꯨ ꯉꯝꯃꯝꯃꯣꯏ ꯁꯤꯅꯤ ꯑꯩꯈꯣꯏ ꯌꯦꯡꯒꯦ ꯒꯥꯏꯗꯣ ꯁꯤ ꯌꯦꯜꯂꯣ ꯀꯂꯔ ꯃꯊꯛꯇ ꯃꯌꯥꯝ ꯎꯜꯂꯤꯌꯦꯒ ꯁꯤ ꯆꯔꯥ ꯂꯧꯅꯕ ꯀꯀꯥ ꯑꯣꯏꯅ ꯇꯧꯔꯒꯀꯣ ꯆꯔꯥꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤꯕ ꯀꯀꯥꯅꯦ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯗꯒꯤ ꯀꯦꯁꯅꯠꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯕꯗ ꯁꯔꯨꯛ ꯌꯥꯖꯕ ꯀꯀꯥꯅꯦ ꯀꯦꯃꯣ ꯂꯤꯂꯤꯁꯤꯅꯦ ꯀꯀꯥ ꯑꯃꯁꯤꯗꯤ ꯈꯤꯇꯪ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯀꯦꯃꯣ ꯂꯤꯂꯤꯁꯦ ꯑꯩꯈꯣই ꯈꯪꯖꯕꯗꯤ ꯂꯩꯖꯔꯕꯅꯦ ꯃꯔꯨꯁꯦ ꯀꯥꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯔꯤꯂꯤꯞ ꯀꯦꯝꯁꯨ ꯂꯩꯁꯜꯂꯦ ꯃꯤ ꯆꯪꯕꯒꯤ ꯆꯥꯡꯁꯨ ꯍꯦꯜꯂꯕꯅꯤꯅ ꯃꯔꯨꯁꯦ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯑꯣꯏꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯔꯨꯁꯦ ꯁꯨꯃꯥꯏꯅ ꯂꯧꯔꯒ ꯆꯔꯥ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯗ ꯉꯁꯥꯏꯒꯤ ꯍꯥꯡꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗꯣ ꯑꯗꯨꯗ ꯆꯔꯥ ꯄꯨꯊꯣꯛꯇꯣꯏꯅꯤ ꯆꯔꯥ ꯊꯥꯔꯒ ꯑꯩꯈꯣꯏ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯤꯕ ꯀꯀꯥꯁꯤꯡꯅꯦ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯧꯖꯤꯛ ꯊꯦꯡꯅꯖꯩꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯑꯣꯏ ꯊꯦꯡꯅꯅꯤꯡꯉꯦ ꯁꯤ ꯃꯇꯝꯁꯤ ꯂꯧꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗꯤ ꯑꯣꯏꯗꯦ ꯋꯥꯔꯧꯗꯦ ꯁꯤ ꯃꯊꯛꯇꯁꯨ ꯃꯌꯥꯝ ꯃꯨꯜꯂꯤꯌꯦ ꯃꯊꯛꯇ ꯃꯌꯥꯝ ꯃꯨꯜꯂꯤ ꯑꯇꯣꯞꯄ ꯎꯔꯛꯀꯦ ꯃꯌꯥꯝ ꯁꯤ ꯄꯥꯝꯕꯤꯁꯤꯅ ꯏꯃꯨꯟ ꯃꯨꯜꯂꯦ ꯑꯔꯤꯕꯁꯨ ꯁꯤ ꯂꯣꯏ ꯂꯤꯕ ꯑꯔꯤꯕ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯊꯥꯏꯅꯒꯤ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯕꯤꯜꯗꯤꯡ ꯃꯌꯥꯝꯁꯦ ꯁꯥ ꯀꯛꯊꯠꯈꯤꯕ ꯄꯥꯝꯕꯤ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯁꯤ ꯄꯥꯝꯕꯤꯁꯤꯗꯤ ꯂꯩꯍꯧꯕ ꯄꯥꯝꯕꯤꯅꯦ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯑꯅꯤ ꯑꯃꯗꯁꯨꯀꯣ ꯁꯤ ꯄꯥꯝꯕꯤꯁꯤꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯨꯟꯕ ꯄꯥꯝꯕꯤꯗꯣ ꯁꯤꯅ ꯑꯣꯏꯔꯦ ꯑꯗꯣ ꯑꯋꯥꯡꯕꯗ ꯂꯣꯏ ꯃꯨꯟꯕꯁꯤꯗ ꯃꯌꯥꯝꯗ ꯑꯩꯅ ꯄꯣꯠꯅ ꯄꯥꯏꯔꯒ ꯎꯕꯁꯦ ꯈꯤꯇꯪ ꯃꯨꯟꯈ꯭ꯔꯦ ꯁꯤꯗꯤ ꯍꯩꯖꯤꯡꯗꯤ ꯐꯥꯔꯦ ꯁꯤꯗꯤ ꯍꯩꯖꯤꯡꯗꯤ ꯐꯥꯔꯦ ꯍꯩꯖꯤꯡꯗꯤ ꯐꯥꯔꯦ ꯁꯤꯒ ꯂꯩꯔꯤꯁꯦ ꯐꯣꯇꯣ ꯐꯖꯅ ꯀꯥꯞꯄꯛꯑꯣ ꯑꯗꯨꯒ ꯊꯥꯔꯛꯑꯣ ꯔꯟꯖꯅꯥ ꯎꯁꯝ ꯈꯨꯕꯤ ꯈꯔ ꯇꯞꯁꯦ ꯐꯃꯨꯡꯗꯩ ꯈꯨꯕꯤ ꯈꯔ ꯇꯞꯁꯦ ꯔꯟꯖꯅꯥ ꯎꯁꯝ sini nganu 좀 어떻게 프로세스지 우리 이제 디파트먼트 미니 보세요 저리가 하나니시고 디파트먼트 미니 뭐라도 뭐 아이 프로세스 오이들이 아두슈 마탕 마탕기 그런다 이거 저렇게 해도 그먹고 hꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯀꯟꯇꯦꯟꯇ ꯂꯣꯛꯄꯒꯤꯗꯣ ꯀꯥꯖꯨ ꯕꯗꯥꯝ ꯂꯣꯛꯄꯒꯤꯗꯣ ꯀꯥꯖꯨ ꯕꯗꯥꯝ ꯂꯧ ꯍꯥꯏꯗꯤ ꯄꯨꯊꯣꯛꯄꯒꯤꯗꯨꯗꯤ ꯄ꯭ꯔꯣꯁꯦꯁ ꯎꯠꯆꯔꯛꯀꯦ ꯆꯥꯔꯥ ꯇꯧꯕꯒꯤꯗꯁꯨ ꯃꯊꯪ ꯑꯗꯨꯝ ꯉꯝꯅꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯍꯣꯠꯅꯖꯒꯦ ꯁꯤꯅꯤ ꯃꯍꯩꯁꯦ ꯁꯤꯒꯤ ꯃꯍꯩꯁꯦ ꯂꯧꯊꯣꯛꯑꯒ ꯃꯔꯨꯁꯤ ꯄꯨꯈꯤꯗꯣꯏꯅꯦꯕ ꯊꯥꯏꯅꯒꯤ ꯃꯔꯨ ꯄꯤꯔꯝꯕ ꯃꯧꯔꯥꯟ ꯆꯠꯅꯤꯡꯉꯦ ꯃꯧꯔꯤꯉꯩꯗ ꯁꯥꯕ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯄꯥꯏꯔꯨꯕꯗꯤ ꯑꯗꯨꯝ ꯄꯣꯛꯑꯦ ꯄꯥꯏꯗꯦ ꯀꯟꯅ ꯄꯨꯊꯣꯛꯄꯅꯦ ꯑꯗꯨꯅ ꯈꯪꯗꯕ ꯍꯩꯇꯕ ꯃꯤꯅ ꯇꯧꯕꯤꯒꯅꯨ ꯁꯤ ꯃꯅꯥ ꯌꯣꯂꯣꯏ ꯉꯁꯥꯏꯁꯨ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛꯁꯨ ꯍꯟꯖꯤꯟ ꯍꯥꯏꯖꯔꯤꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ
ꯁꯤ ꯀꯦꯝ ꯂꯩꯔꯤꯅꯤ ꯏꯟꯗꯣꯔ ꯏꯟꯗꯣꯔꯅꯤ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯏꯟꯗꯣꯔꯅꯤ ꯁꯤꯒꯨꯝꯕꯗꯁꯨ ꯔꯤꯂꯤꯐ ꯀꯦꯝ ꯂꯩꯔꯤꯅꯤ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯤ ꯃꯣꯏꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏ ꯂꯦꯆꯤ ꯑꯃꯨꯛ ꯎꯠꯆꯔꯒꯦ ꯃꯌꯥꯝ ꯂꯦꯆꯤ ꯌꯧꯁꯜꯂꯛꯑꯦ ꯂꯦꯆꯤꯒꯤ ꯁꯤꯅ ꯑꯃꯨꯛ ꯑꯁꯤ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯁꯤꯗ ꯈꯤꯇꯪ ꯄꯤꯛꯑꯦ ꯁꯤ ꯈꯤꯇꯪ ꯄꯤꯛꯑꯦ ꯃꯨꯟꯕꯁꯨ ꯃꯨꯟꯗꯕꯁꯨ ꯄꯥꯟ ꯁꯥꯕꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯒꯗꯤ ꯃꯊꯦꯟ ꯁꯨꯅ ꯄꯥꯜꯂꯤ ꯁꯤ ꯄꯥꯝꯕꯤꯁꯤꯁꯨ ꯑꯔꯤꯕ ꯄꯥꯝꯕꯤꯅꯤ ꯊꯥꯏꯅꯒꯤꯗꯤ ꯍꯧꯖꯤꯛ ꯂꯦꯆꯤ ꯎꯠꯂꯒꯦ ꯃꯌꯥꯝ ꯂꯦꯆꯤ ꯎꯠꯂꯒꯦ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯅ ꯈꯪꯗꯕ ꯍꯩ ꯃꯈꯜ ꯑꯃꯁꯤꯒ ꯃꯌꯥꯝ ꯎꯠꯆꯒꯦ ꯇꯥꯡꯕ ꯍꯩꯅꯤ ꯍꯥꯏ ꯂꯣꯏꯅ ꯊꯥꯕꯅꯤ mẹ mà thấy được cái kia nó sẽ nó thông đi đây là gì tốt luôn chỉ mà chỉ mắm tôi cái nó bạn nó cao vậy kiwi thì nó thích kiwi này mình sẽ cái bột chỉ nêm chỉ đi làm là mình đi đâu và tôi cũng là cũng mua đây đây cái này rồi chúng mà này quay đi video number this is maru collect tawre maru collector kya tawage reine yaame yantare sigi haise ko sigi haise amtang hiek sida amta utke okay pathangi live to ko chekula se koi partner koi admin na pathangi live to ula se sigi haise ko okay si haise okay koi admin je mình chụp lại quý luôn chị hay chứ hay pet cái nón tụi lông kìa anh em đâm tập bạn ok apik pa mo pala chị hay chứ mày am khang bear cái comment section nó thằng mo comment section nó thằng mo mày chị hay chứ cái gì hay nó comment section thằng mo chị Manipura Pangaya, who am Waba, Racing Munda, Sisumania, Kamazi Tambiram Karihima. As you way, let's see you don't lag. Sir, how did let's see him? Share to the Bane, okay, thank you, Ranjana Sam. Sigi, Sigahori Pamayam said, Sport Complex Manundane, let's see Bambing at the Heineke, Bambini. Arriba Bambini, si Bambini ko ina lesinga tani ma'am. Lesine se. Si lesine. Lesine. Manda hawo si lesine. Sina relip kemgi ma'am. Si lesine, to lesine ma'am. Sir ke lesine. Close up to sir ke. Sina relip kem. Hikainari, sina relief game ki ko, si mak sida moi room jai tare, sha mak sida sing ni ko moi mai place sing ni, sing idea sing yang sama sing ni hati tu, sida ko room moi di siki lesi sina, main mereka ni, ko gallery में तक तो जरूर lesi sih मैं manung jangan ko lesi. Close up would be up on the operation. Are the university? Wow, I see him. Lucky man. My own comments, Pablo, we don't remember what we had. Who the hobby? Chiku go. Chiku go. Mula ko nang i-lesi siya. Wali sidi. Sidi wali. Tumbro siya. Tumme. Iya kasi tumbro ini. Siya nga ba ne? Tummo ko siya nga ba? Tumme. Sille hey. Simili bro. Cây lấy cái gì ạ? Cái cây lấy gì? Hamin chăng rồi, thế thì kiếm cái này của mẹ.
Simi to mum lo. I was. Kai ki siga mi ka mai lai. Mi lai ni. Kai ki no siga mi lai je rel ke manung lai tro. Siga rel ke manung mi lai dar siga mai lai. Ki mi lai ni. Sana yen gi aku os ma'am apa di. Rel ke lai ni sila hai di. Ang mai gi. Kan masa-masa tu saya dah siap-siap ni. Nasi, kami anu buat. Kami anu buat ni lesi tekang ai pale. Tekang ai pale. Tunggu sih. Tu pada. Ini suhu. Ini amun ba. Si amun mantap kita usir. Si kali bisa si yang soalnya dah. Oh si mulai. Sigi kami si mana macam mulai. Macam apa pun bare. Si lesi ingat ni memang. Sigi lesi je. Si makasih tak pergi. Urung je. Kita mungkin oi ba. Mungkin saya ingin sih ni. Ingat ni memang. Matang like tak apa. Kan su tahu saja. Sagi hai tu. Kan su hai bire. Repita senjam ko. Repita senjam hai bire. Ciku go bane. Ciku go do. Ciku go ini nickname orang muda. Tapi ayah kangja deh memang. Saya nak kangja dia tu. Ayah ni su kangga kan ada. Kita 강절 나가 봐. 아직이 하이주수 야, 뭐 봐. 하이도 갈리 하이도 나오리고. 나이다 소 나이다 오리고. 이게 하이도. 우리 하이기 우리 하이주수 우리가 땅 방바 하이신 먹는데도 수 없는 거에. 누기 라이프 왜 상대 시험 보내서 이렇게 아무튼 오케이 kakak padudi ay sukaning dre ado sini sim dai re ado kana tau ge gallery ma thakte fasan ulake ko so gallery ma thakte khare lewe gallery de ulake ma mai je ma gallery ma thakte ulake patha bang wo ji ai sabani ko ai ji sabani na sumba ma kenu sida Jugi makasih dah urung sida ko, ugi marung sida aku patah jadi bene. Gallery tu kakat kaya juga aku ji kenu kisah. Amun ba katang hijing pha kai tare yam pura pesan hun ba di ui dri ko la si sia tu. Hijing di loi phana re. Hijing di loi phana re. Si hijing loi pha re ko hijing pha ba do. E pesan ko ai di pesan pan de si pan bi si oi. Si pan bi si. Ai ulagi. Gallery में तक काट लगा इसमें लगी कोई भी है नंगा साइकिल चलू गया आई ना नंग थी फंग दे आई ना लाभ है मगा एक दी तुम नाम दे सिकले सिकी अंगांग सिंग साथ Sabar loh, ini sempat sih. Maru, koi, sih di setengah deh, kok tak sih. Sini, si, mayang tu ini apa? Si pesan apa me? Si pesan pale, soalnya kan maru koi, ya lagi luar nana. Kata si pesan pale, si semua kalau si pale. Itu sih na, maru
Oh, like Patty. She could have beat. She get them. Beat. And what? Huh? Hectic, but I think Papa wanted to hectic.